Nang studio fi jeng balak pon itu nang jadi mingsen jeng balak itu jadi. Sih kita mingsen mingsen uang ini sih pun juga sih kuat. Dari bisa 999. Wow, ma. Phải acting không giàu rồi mà. Cái acting nó là chứ mình nè. Cái Bora no. Very good. Cái đâu đó nè. Chích nè lại. Cái nè. Cheese. Cái nó ấy này mà chích nè lại. Hay. Kulfi. Nang itu dah jauh lah ni. Ai dah pi ma khali ma wadda pi deh sini khali. Yogi small size itu yang mana? Pusau sih. Good morning ma'am. Ngasih Cina owner raga. Sudah jadi saya kaya suku besu pubi bangam dari nau nupi saya. Abang di mana itu bina ko angang ani saya puja maka ada itu lap na su ko bam do lai bani na ina su pu bangam dari. Ada studio ama di sana ko di anak pada lai ya bapa. Adum lay daba course law angang sing moi ni sonuga paruga school thado kharaga koi ni su loisalaga thokle ngalli age tukki ma ai rickshaw ma phange ari rickshaw je yam yabi be wari ni gari je rickshaw je ani sin de dam ni ba ade studio bo tan tu bi wa ha lo ku bi de ore sidi yam la pe ga yam hena lap na bana te ba ko aduna b2 ke ke duna mu khara la khara bani na chat pa budi ngam ngani adu su tum angang ani gi le ho baina ko ai di su mall changak pa hi di ko matam do yamna chang mathau ta matam dum kuina changindana aduga khoi se ngaubi mane pung yum da angang sing school halak tringai da haidana khoi ngan nge thokle aduga studio hangbiram da ibogam su phammaga hangwa ngaira natraga si singje yengna dum leiri mare adu yengna pung drama thoi dagi open oi store timing se drama thoi dagi 9 pm pho adu hoji hange pung tram khai da thung ngabne ba khoi se khara ngan na sala khara ngan na halak se ga thong ban loi le ram mai wai bandi na ta ba dum hang duk ta na le ram ba adu phaja ba haure firon sigi rani machu gi kano ko yam phajai ne ba phajarasu mama gi mari macha sina adum talle aduga kaino hojik so ka sab se da ide hojik ngang ne summer vacation je July de pi de sero August de ne pi bana phani angang sing de sab na loire na ando sweater hojik thok e aduga si se lap ni yeng de yam phajaba ko mehendi machu hai te ba aji sweater do sip ki pura maku male ado Haja so jik tisi ki mathau ta da bina yeng ning dre dum yeng bani phajai edana ko mehendi machu da camera da mu boi dumai tawr ado yeng ba di phiron je phajaba gi phajaba ngakta du ga leiran da yawra di asi yam phajai leiram da yawra ga di ko jeni ai nung nung mangi na video lo ni nang ni mangi lo mang ni si phuri je phajai ko dari bisa 999 si top se phajai phajai da mare nang studio da fi jeng balak pon itu nang jadi mingsen jeng balak itu jadi sih kita loi phajai bani 499 ge kurti natani seti nataba ko suti nataba kurti natawai ba yeng badati adum loi phajai lau ta lau ge ha di pam de ba
ꯂꯧꯔꯒꯦ ꯌꯦꯡꯉꯒꯦ ꯀ ꯍꯥꯏꯗꯤ ꯑꯗꯨꯝ ꯄꯥꯝꯁꯟꯕ ꯌꯥꯎꯗꯕ ꯌꯦꯡꯕꯗ ꯑꯗꯨꯝ ꯐꯖꯩ. ꯅꯠꯇꯦ ꯈꯪꯉꯛ ꯇꯣꯞꯇꯨꯇꯅꯤ. ꯁꯤꯒꯤ ꯏꯁꯤꯡ ꯃꯆꯨꯁꯦ ꯁꯤ ꯐꯖꯕ꯭ꯔꯥ ꯈꯪꯗꯦ. ꯁꯤꯁꯨ ꯑꯗꯨꯝ ꯐꯖꯅ. ꯃꯁꯥ ꯅꯥꯜꯂꯤ ꯅꯠꯇ꯭ꯔꯣ? ꯁꯤꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯇ꯭ꯔꯥꯎꯖꯔꯁꯦ ꯐꯗꯤ ꯐꯖꯩꯌꯦꯕꯀꯣ. ꯇꯥꯡꯗꯤ ꯇꯥꯡꯉꯦ 799ला ꯀꯩꯅꯣ ꯄꯤꯕꯅꯦꯅꯦ. 699ला 799ला. ꯑꯩꯅ ꯁꯤꯒꯤ ꯀꯨꯔꯇꯤꯁꯦꯀꯣ ꯃꯁꯥꯗꯤ ꯅꯥꯟꯕꯀꯣ. ꯉꯧꯔꯦꯕ ꯑꯉꯧꯕꯅꯦ ꯑꯗꯨꯒ ꯇ꯭ꯔꯥꯎꯖꯔꯁꯤ ꯈꯪꯒꯥꯎꯁꯤꯅ ꯄ꯭ꯂꯥꯖꯣꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯑꯣꯏꯔꯦ ꯀ꯭ꯔꯤꯝ ꯃꯆꯨ. ꯀꯌꯥꯒꯤꯅꯣ ꯌꯦꯡꯉꯨ. ꯁꯤꯒꯤ ꯗ꯭ꯔꯦꯁꯁꯤꯁꯨ ꯌꯥꯝ ꯐꯖꯩ. 899 ꯁꯤꯁꯦ ꯐꯖꯩ. ꯑꯗꯨꯒ ꯇꯣꯞꯁꯤꯡꯁꯤꯗꯤ ꯐꯖꯕ ꯌꯥꯎꯗꯦ. ꯃꯃꯥꯡꯒꯤꯗꯨꯅ ꯐꯖꯕ ꯍꯦꯜꯂꯤ. ꯃꯃꯥꯡꯗ ꯇꯣꯞꯁꯦ ꯃꯄꯥꯟꯗꯒꯤꯗꯤ ꯌꯥꯝ ꯐꯖꯕ ꯃꯌꯥꯝ ꯂꯩ ꯃꯥꯜꯂꯦ ꯈꯜꯂꯦ ꯑꯗꯨꯒ ꯆꯪꯉꯒ ꯑꯝꯇ ꯏꯐ ꯐꯖꯔꯝꯗꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ. ꯁꯤꯗꯒꯤ ꯕ꯭ꯔꯥꯎꯟ ꯃꯆꯨꯁꯦ ꯑꯝꯇ ꯂꯧꯊꯣꯛꯑꯣ. ꯂꯤꯠꯄ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯦ. ꯕꯨꯗ꯭ꯔꯨꯛ ꯕꯨꯗ꯭ꯔꯨꯛ ꯂꯥꯎꯔꯒ ꯃꯤꯁꯣꯗꯒ ꯎꯒꯗꯣꯔꯕ. ꯄꯥꯗꯤ ꯄꯥꯏ ꯑꯗꯨꯒ ꯄꯥꯕ꯭ꯔꯥ? ꯁꯥꯒꯗꯕ ꯃꯥꯟꯕ꯭ꯔꯥ? ꯑꯩꯅ ꯊꯤꯔꯤꯕ ꯃꯆꯨ ꯇꯣꯞ ꯑꯃꯈꯛꯇꯪ ꯑꯣꯏꯁꯨ ꯂꯧꯈꯤꯒꯦ ꯇꯧꯕ. ꯑꯩꯅ ꯊꯤꯔꯤꯕ ꯃꯆꯨꯁꯦ ꯐꯪꯗ꯭ꯔꯦꯅꯦ. ꯑꯩꯅ ꯀ꯭ꯔꯤꯝ ꯀꯂꯔꯗ ꯁꯣꯔꯠ ꯀꯨꯔꯇꯤꯒꯨꯝꯃꯥꯏꯅ ꯇꯧꯕꯀꯣ. ꯁꯨꯃꯥꯏꯅ ꯇꯤ ꯁꯔꯠꯇꯤ ꯅꯠꯇꯕ ꯊꯤꯕꯅꯤ ꯂꯩꯇ꯭ꯔꯦ. ꯁꯣꯔꯠ ꯀꯨꯔꯇꯤꯁꯤꯁꯨ ꯍꯧꯖꯤꯛ ꯐꯖꯩꯌꯦ ꯌꯦꯡꯕꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯇꯤ ꯁꯔꯠꯁꯦ ꯅꯠꯇꯕꯤꯗꯅꯦ. ꯁꯣꯔꯠ ꯀꯨꯔꯇꯤꯒꯨꯝꯕꯗꯤ ꯑꯃꯠꯇꯕꯨ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯦ. ꯖꯨꯗꯤꯑꯣꯒꯤ ꯁ꯭ꯃꯣꯜ ꯁꯥꯏꯖꯁꯤꯗꯤ ꯌꯦꯡꯉꯨꯅꯦ ꯈꯨꯆꯥꯎꯁꯦ. ꯑꯩ ꯁ꯭ꯃꯣꯜ ꯁꯥꯏꯖ ꯐꯨꯔꯤꯠ ꯑꯦꯜ ꯄꯣꯔꯛꯎ ꯀꯥꯏꯅ ꯍꯥꯏꯔꯕ ꯑꯗꯨꯒ ꯁꯤ ꯑꯦꯜ ꯈꯜꯂ ꯄꯨꯂꯛꯑꯗꯤ ꯂꯣꯏꯔꯦ. ꯃꯤ 3 ꯆꯠꯅꯤꯡꯉꯅꯤ. ꯁꯤꯗꯤ ꯁ꯭ꯃꯣꯜꯗ ꯈꯨꯆꯥꯎ ꯑꯃꯅꯦ ꯇꯧꯔꯤꯁꯦ. ꯑꯩꯅ ꯀ꯭ꯔꯤꯝ ꯃꯆꯨꯒꯤ ꯇꯣꯞ ꯑꯃ ꯊꯤꯕ ꯐꯪꯗꯦꯗ. ꯑꯗꯨꯒ ꯁꯤꯒꯤ ꯇꯣꯞꯁꯦ ꯑꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯩ. ꯁꯤꯁꯦ ꯐꯖꯩ ꯌꯦꯡꯕ ꯑꯁꯦꯡꯕꯗ ꯌꯥꯝ ꯐꯖꯩ. ꯑꯗꯨꯒ ꯅꯦꯜ ꯄꯣꯂꯤꯁ ꯀꯩꯀꯩꯁꯨ ꯁꯤꯗ ꯑꯣꯐꯔ ꯊꯥꯔꯤ ꯖꯨꯗꯤꯑꯣꯗ. ꯑꯗꯣ ꯁꯤꯁꯤꯅ ꯃꯦꯀꯞ ꯔꯤꯃꯨꯚꯔ ꯑꯣꯏꯔ ꯃꯥꯜꯂꯦ. ꯑꯩꯈꯣꯏ ꯅꯨꯄꯤꯒꯤꯗꯤ ꯁꯤꯒꯨꯝꯕꯁꯦ ꯍꯦꯛꯇ ꯌꯦꯡꯅꯤꯡꯉꯤꯀꯣ. ꯅꯦꯜ ꯄꯣꯂꯤꯁꯁꯨ ꯂꯤꯞꯁꯇꯤꯛꯁꯨ ꯀꯩꯁꯨ. ꯑꯗꯨꯒ ꯍꯧꯖꯤꯛ ꯇ꯭ꯔꯥꯌꯦꯜ ꯔꯨꯝꯗ ꯆꯪꯉꯛꯏꯅꯤ. ꯉꯁꯥꯏꯒꯤ ꯑꯉꯧꯕꯒꯤ ꯗ꯭ꯔꯦꯁꯇꯣ ꯏꯅꯥꯎꯄꯤ ꯂꯤꯂꯤ ꯆꯞ ꯃꯥꯟꯅꯅ ꯑꯩ ꯏꯇꯥ ꯑꯃ ꯑꯅꯧꯕ ꯐ꯭ꯔꯦꯟ ꯑꯃ ꯐꯪꯅꯩ. ꯑꯗꯣ ꯏꯇꯥꯁꯨ ꯆꯞ ꯃꯥꯟꯅꯅ ꯃꯣꯏ ꯑꯅꯤ ꯂꯤꯠꯃꯤꯟꯅꯔꯦ. ꯏꯇꯥꯁꯨ ꯄꯥꯝꯃꯦꯅ ꯑꯩꯅ ꯖꯨꯂꯤꯗ ꯁꯤꯒꯤ ꯕ꯭ꯂꯨ ꯀꯩ ꯍꯥꯏꯅꯤ ꯁꯤꯒꯤ ꯀꯩ ꯃꯆꯨ ꯍꯥꯏꯅꯤ ꯁꯤꯁꯦ ꯎꯖꯥꯂꯥ ꯃꯆꯨ ꯍꯥꯏꯒꯗ꯭ꯔꯥ. ꯑꯁꯤꯁꯨ ꯖꯨꯂꯤꯗ ꯌꯥꯝ ꯄꯛꯄꯀꯣ. ꯑꯗꯨ ꯂꯩꯔꯒ ꯑꯩꯈꯣꯏꯁꯦ ꯏꯇꯥ ꯐꯪꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯅꯨꯡꯉꯥꯏꯕꯗ ꯑꯗꯨ ꯅꯣꯡꯁꯨ ꯐꯖꯅ ꯆꯨꯊꯔꯕ. ꯏꯇꯥꯅ ꯏꯇꯥ ꯆꯪꯉꯨꯁꯤ ꯃꯣꯏ ꯃꯌꯨꯝꯗ ꯆꯪꯉꯨꯁꯤ. ꯃꯣꯏꯗꯤ ꯖꯨꯗꯤꯑꯣ ꯃꯅꯥꯛꯇ ꯂꯩꯕꯀꯣ. ꯆꯪꯉꯨꯁꯤ ꯍꯥꯏꯅ ꯆꯥ ꯊꯛꯎꯁꯤ ꯍꯥꯏꯗꯅ ꯏꯇꯥꯅ ꯍꯥꯏꯃꯟꯕꯗꯒꯤ ꯆꯪꯉꯨꯔꯦ. ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯐꯝꯃꯒ ꯆꯥꯒ ꯊꯛꯑꯒ ꯂꯥꯛꯑꯦ. ꯑꯗꯨꯒ ꯑꯩꯅ ꯁꯣꯅꯨꯁꯦ ꯈꯤꯇꯪ ꯗꯥꯔꯛ ꯀꯂꯔ ꯑꯣꯔꯦꯟꯖ ꯀꯂꯔꯁꯦ ꯂꯤꯠꯍꯟꯅꯤꯡꯕ. ꯂꯤꯠꯂꯨ ꯍꯥꯏꯅ. ꯁꯤ ꯀꯗꯥꯏ ꯄꯤꯛꯀꯦ? ꯕꯔꯥꯏ. ꯌꯦꯡꯒꯦ ꯁꯤꯗ ꯂꯩꯇ꯭ꯔꯣ? ꯐꯖꯅ ꯁꯦꯝꯃꯨꯅ ꯀꯩꯅꯣꯗꯣ. ꯁꯣꯜꯗꯔꯗꯣ ꯐꯖꯅ ꯁꯦꯝꯕ ꯌꯥꯔꯦ. ꯄꯤꯛꯄꯁꯤꯗꯤ. ꯃꯩ ꯊꯜꯂꯛꯑꯣ ꯑꯩꯈꯣꯏ. ꯖꯨꯗꯤꯑꯣ ꯅꯛꯄꯅꯤꯅ ꯌꯥꯝ ꯀꯨꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯅ ꯆꯥꯛ ꯍꯤꯟꯖꯥꯡꯒ ꯑꯝꯇ ꯊꯣꯡꯍꯧꯗ꯭ꯔꯦ. ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯤꯅ ꯊꯣꯛꯄꯨ ꯊꯣꯛꯑꯗꯤ ꯔꯦꯗꯤ ꯇꯧꯔꯝꯕꯅ ꯐꯩ. ꯑꯗꯨꯒ ꯍꯋꯥꯏ ꯑꯃ ꯊꯣꯡꯉꯒ ꯕꯦꯔꯦꯟꯗ꯭ꯔꯤꯒꯤ ꯕꯣꯔꯥ. ꯑꯩꯒꯤꯗꯣ ꯎꯞꯈ꯭ꯔꯣꯒ. ꯄꯥꯔꯨ ꯂꯧꯕ ꯆꯠꯈ꯭ꯔꯦ ꯃꯣꯏ. ꯅꯪ ꯎꯞꯀꯦꯔꯥ ꯎꯞꯈꯣꯅ ꯀꯩꯅꯣ. ꯄꯥꯔꯨꯗꯤ ꯎꯞꯇꯦꯅꯦ ꯑꯗꯨꯕꯨꯗꯤ. ꯑꯆꯥꯄꯣꯠꯀ ꯂꯩꯁꯜꯂꯨꯅꯨꯀꯣ ꯖꯨꯂꯤ. ꯑꯉꯥꯡ ꯄꯤꯖꯧ ꯍꯥꯏ ꯅꯪꯉꯣꯟꯗ ꯀꯦꯊꯔ ꯂꯩꯔꯦ. ꯃꯣꯏ ꯄꯤꯖꯅꯨ ꯐꯠꯇꯦ.
ꯐꯠꯇꯦ ꯐꯠꯇꯦ ꯑꯁ ꯅꯨꯡꯁꯥꯁꯦ ꯉꯁꯥꯏꯗꯤ ꯉꯥꯏꯍꯥꯛꯇꯪꯗ ꯅꯣꯡ ꯆꯨꯈꯤꯕꯁꯤꯅ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯥ ꯂꯣꯏ ꯐꯤꯁꯨ ꯆꯣꯠꯂꯦ ꯑꯃꯨꯛ ꯀꯪꯉꯦ ꯌꯦꯟ ꯈꯔ ꯂꯦꯟꯈꯤꯒꯦ ꯇꯧꯕꯅꯤ ꯍꯋꯥꯏ ꯊꯣꯡꯕꯗ ꯁꯣꯛ ꯇꯧꯅꯕꯒꯤ ꯑꯗꯨꯒ ꯕꯦꯂꯦꯟꯗ꯭ꯔꯤꯒꯤ ꯕꯣꯔꯥ ꯑꯃꯒ ꯍꯋꯥꯏꯒ ꯕꯦꯂꯦꯟꯗ꯭ꯔꯤ ꯕꯣꯔꯥ ꯑꯃꯒ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯄꯔꯞ ꯄꯔꯞ ꯇꯧꯕꯅꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯨꯔꯒ ꯄꯨꯡ ꯀꯌꯥ ꯇꯥꯗꯣꯏꯅꯣ ꯈꯪꯗꯦ ꯆꯥꯛ ꯆꯥꯔꯨꯔꯛꯄꯗ ꯑꯗꯨꯒ ꯕꯣꯔꯥꯁꯦ ꯍꯧꯔꯒ ꯃꯦꯠꯄꯤꯒ ꯑꯝꯇ ꯃꯦꯠꯂꯔꯣꯏꯒꯦ ꯍꯥꯏꯕ ꯑꯩꯅ ꯃꯣꯔꯣꯛ ꯑꯣꯏꯅ ꯆꯤꯛꯑꯁꯤ ꯍꯥꯏꯅ ꯊꯦꯡꯃꯟꯗꯅ ꯑꯉꯥꯡꯁꯨ ꯍꯜꯂꯦ ꯁꯣꯝ ꯄꯔꯨꯁꯨ ꯂꯧ ꯆꯠꯈ꯭ꯔꯦ ꯍꯜꯂꯛꯑꯅꯤ ꯑꯩ ꯆꯥꯛ ꯍꯤꯟꯖꯥꯡ ꯅꯪ ꯂꯣꯏꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯄꯗꯀꯣ ꯑꯁꯤꯅ ꯊꯣꯛꯎꯔꯗꯤ ꯍꯜꯂꯛꯄꯗ ꯆꯥꯛ ꯊꯣꯡꯕꯁꯦ ꯀꯩ ꯍꯥꯏꯅꯤ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯗꯣꯏ ꯁꯔꯨꯛ ꯊꯧꯗꯣꯛꯑ ꯆꯠꯈꯤꯕꯅ ꯐꯩꯌꯦꯕ ꯑꯩꯗꯤ ꯀꯨꯏꯔꯣꯏ ꯈꯟꯅ ꯑꯩꯈꯣꯏꯁꯨ ꯀꯔꯤꯝ ꯂꯩꯔꯣꯏ ꯍꯥꯏꯅ ꯈꯜꯂꯒꯀꯣ ꯌꯦꯡꯉꯒꯇ ꯑꯗꯨꯝ ꯀꯣꯏꯔ ꯍꯜꯂꯛꯁꯦ ꯍꯥꯏꯅ ꯆꯠꯄꯅꯦꯕ ꯑꯗꯣ ꯏꯇꯥꯗꯣ ꯀꯩꯅꯣ ꯑꯩ ꯌꯨꯇꯨꯞ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗꯒꯤ ꯑꯗꯨꯝ ꯈꯪꯅꯕꯅꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯐꯩ ꯏꯇꯥꯗꯨꯁꯨ ꯂꯣꯏꯔꯦꯒꯤ ꯃꯊꯦꯜꯁꯦ ꯕꯦꯂꯦꯟꯗ꯭ꯔꯤꯒꯤ ꯕꯣꯔꯥ ꯄꯥꯄꯔ ꯍꯋꯥꯏ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯅ ꯏꯇꯥꯒꯤ ꯑꯉꯥꯡꯗꯣ ꯑꯃꯈꯛꯇꯪꯅꯦꯕꯀꯣ ꯑꯗ ꯃꯥꯒꯤ ꯑꯆꯥꯄꯣꯠ ꯀꯩꯀꯩ ꯌꯦꯡꯉꯤꯉꯩꯗ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤꯅ ꯃꯥꯗꯤ ꯑꯆꯥꯔꯁꯦ ꯄꯥꯝꯕꯅꯤꯅ ꯁꯤ ꯃꯥꯅ ꯂꯧ ꯂꯩꯔꯝꯃꯤ ꯌꯦꯡꯉꯨꯅꯦ ꯑꯗꯣ ꯑꯃ ꯐ꯭ꯔꯤ ꯑꯣꯏꯕꯀꯣ ꯍꯩꯅꯧꯒꯤꯅꯦꯅ ꯑꯁ ꯃꯥꯒ ꯄꯔꯨꯒꯗꯤ ꯍꯥꯎꯅ ꯆꯥꯊꯈꯤꯕꯗ ꯂꯣꯏꯔꯦ ꯑꯆꯥꯔꯅꯦꯅ ꯑꯗꯨꯝ ꯇꯤꯟꯗꯤ ꯇꯥꯏ ꯍꯋꯥꯏ ꯊꯣꯡꯕꯁꯤꯒ ꯄꯛꯄꯨꯗꯤ ꯄꯛꯅꯔꯅꯤ ꯑꯆꯥꯔ ꯍꯥꯏꯁꯦ ꯎꯕꯗ ꯇꯤꯟ ꯇꯥꯗꯕ ꯂꯩꯇꯦ ꯑꯩꯁꯤꯅꯤ ꯑꯆꯥꯔ ꯍꯥꯎꯇꯕ ꯇꯤꯟꯒ ꯇꯥꯏꯗ ꯇꯥꯔꯛꯄ꯭ꯔꯣ ꯕꯣꯔꯥꯁꯦ ꯆꯥꯁꯤ ꯍꯥꯎꯕ ꯌꯨꯝꯕꯦꯟꯗꯒꯤ ꯋꯥ ꯃꯥ ꯃꯥꯏ ꯑꯦꯛꯇꯤꯡ ꯑꯃ ꯌꯥꯎꯕꯅꯤ ꯃꯥꯏ ꯀꯔꯤ ꯑꯦꯛꯇꯤꯡꯅꯣꯅꯦ ꯑꯁꯦꯡꯕꯅꯤꯅꯦ ꯀꯔꯤꯒꯤ ꯕꯣꯔꯥꯅꯣ ꯕꯦꯔꯤꯒꯤ ꯕꯦꯂꯦꯟꯗ꯭ꯔꯤ ꯕꯦꯔꯦꯟꯗ꯭ꯔꯤ ꯑꯩꯅ ꯇꯧꯕꯗꯅ ꯆꯤꯛꯅ ꯂꯩ ꯁꯤꯗꯅ ꯀꯩꯅꯣ ꯑꯩꯅ ꯂꯩꯕ ꯆꯤꯛꯅ ꯂꯩ ꯍꯥꯏꯗꯤ ꯀꯨꯏꯕꯗ ꯇꯧꯔꯤꯔ ꯈꯪꯗꯦ ꯃꯅꯨꯡꯗ ꯍꯥꯏꯗꯤ ꯀꯟꯕꯗꯣ ꯁꯤꯗꯤ ꯐꯥꯔꯁ ꯂꯥꯎꯅ ꯆꯥꯔ ꯍꯥꯎꯅꯤ ꯀꯩꯅꯣ ꯇꯧꯋꯦ ꯔꯤꯁꯨꯊꯥ ꯍꯥꯞꯇꯣꯏꯔꯣ ꯍꯥꯞꯄꯤꯅꯦ ꯁꯥꯔꯗꯤ ꯕꯣꯔꯥꯁꯦ ꯍꯥꯎꯕꯅꯤ ꯈꯨꯍꯥꯎ ꯑꯃꯅꯤ ꯄꯔꯨ ꯅꯪ ꯆꯥꯖꯨꯂꯤꯗꯩ ꯀꯩ ꯆꯥꯊꯣꯔꯛꯏꯅꯣ 그럼 자를게. ꯆꯥꯔꯛꯇ꯭ꯔꯕ 아이고 자르게 하고 빠진게. 아, 미니 되게 페베니요. ꯄꯔꯨ ꯋꯥꯕ꯭ꯔꯣ ꯅꯪ 어, ꯗꯗꯥ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯒ ꯅꯪ ꯂꯧ ꯂꯥꯛꯄ ꯗꯗꯥ ꯋꯥꯗꯦ ꯑꯗꯨꯒ ꯅꯪ ꯋꯥꯔꯤꯕ ꯑꯅꯨꯒ ꯀꯔꯝꯕ ꯅꯣꯏꯒꯤ ꯆꯥꯛ ꯇꯣꯛ ꯂꯣꯏꯔꯛꯄꯗ ꯑꯥꯏꯁꯀ꯭ꯔꯤꯝꯗꯣ ꯆꯥꯔꯒꯦ ꯍꯥꯏꯔꯣ ꯑꯃꯨꯛ ꯃꯥ ꯉꯔꯥꯡ ꯆꯥꯗ꯭ꯔꯦ ꯑꯗꯨꯝ 눈이 아니 자더니. 이씨, देखो मत. आप रेडी. मेरे लिए भी है हाँ, दिख रहा है आपको. 짜더니 짜러 짜러 넌 짜러 나랑 짜대비 짜러 바구 시 짜러 시자 드디 한 번씩 넣어줘 아이 룩게 이신다 넌 한 번씩 넣어 넌 넣어 한 번씩 놔둬 버니 इतना देर बाद निकला 꿀피 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 이 아가이 저거지 짜오 그래 이거 그리노네 ꯅꯪꯒꯤꯗꯨꯅ ꯆꯥꯎꯔꯕꯅꯤꯅꯦ ꯑꯩꯅ ꯄꯤꯔꯤꯁꯦ ꯃꯥ ꯈꯜꯂꯤ ꯃꯉꯣꯟꯗ ꯄꯤꯔꯦ ꯁꯤꯅꯤ ꯈꯜꯂꯤꯁꯦ ꯁꯤꯅ ꯁꯨꯃꯥꯏꯅ ꯇꯨꯝꯁꯤꯜꯂꯤꯗꯨꯅ ꯗꯣꯅ ꯑꯗꯨꯝ ꯄꯥꯝꯅꯩꯀꯣ ꯇꯧꯅ ꯂꯩꯗ 눈 빛 봐야 돼. 눈이 하고. ꯏꯟꯖꯣ ꯁꯤꯗꯅꯦ ꯑꯩꯅ ꯁꯤ ꯑꯉꯥꯡꯒ ꯆꯞ ꯃꯥꯟꯅꯕꯅꯦ ꯁꯤꯁꯨ ꯑꯩꯗꯤ ꯅꯣꯏ ꯆꯥꯔꯒ ꯑꯩ ꯇꯤꯟ ꯌꯣꯠ ꯂꯩꯔꯦ 리센트리 어디래? ꯁꯨꯝ ꯑꯩꯗꯤ ꯉꯔꯥꯡꯁꯦ ꯂꯦꯝꯍꯧꯕꯁꯦ ꯆꯥꯒꯦ ꯁꯪꯒꯣꯝꯅꯤꯅ 뭐 이거 좀 그래요? ꯑꯩ ꯆꯥꯔꯣꯏ ꯍꯧꯖꯤꯛ ꯐꯖꯅ ꯋꯥ ꯉꯥꯡꯉꯦ ꯀꯩꯅꯣ ꯆꯥꯔꯣꯅꯦ ꯆꯥꯒꯗꯕꯗꯣ ꯆꯥ ꯁꯤꯗ ꯑꯃꯨꯛ ꯋꯥꯇꯔꯃꯦꯂꯟꯗꯨꯒꯤ ꯇꯧꯁꯤꯔꯕ तुमको तो हाई बोलेगा बुक कर पैक ही है तुम दो खाए ꯍꯣꯏ ꯁꯤ ꯄꯥꯔꯐ꯭ꯌꯨꯝꯁꯤꯃꯗꯤ ꯂꯩꯔꯛꯑꯦ ꯃꯅꯝꯁꯦ मम्मी खा दो छोटा बच्चा है मुक्का मांगू उड़ा तुम उड़ा चल मारो मारो
बड़े को ही लगाओ जा रहे तुमने बड़े को ही लगाओ यार मगर बड़े का ये छोटे छोटे का है तू क्यों मारा चलो साइड थोड़ा ngaraang tuition chatre makong ngai te na kushonu je thau gam da taining dre ma se chawla ga ne pung ama ka se ngatang da halane na thaba ma ni yengi da sonu se tuition chakhare duga se na thum sa akhoi gi di samon jen numi se ni rame sa me na ko aina thum je ngang ni pak pai sa le do di atai numi ta di yen ke thum du thum se ina punjen da ne ba se ne sangon jen gi thumgi dabba container aduga sina daily gi thum handakti thum leiba kawre aide adum thum se packet ani ahum adum loksala thamane handakti thum packet leire na khallaga le hauda bai wani ado amaga ti lore thumgi dabba se phana su senga su ko ising gi kano tawbasina adum nap nap lawani ba tai thopa leptradi thumgi dabba se paining aduga jikse sonu su lae ai dum mama inaun pi ga wari sana ba ta su matam je sakhi ba khangau de da me aduga sonu su lae hojik tarbus cha na ba tawra ge ngasai bazar da ngarang le potoni sigi tarbus ya aina ama khan ban aina ama khan bane ba aduga nupa duna aina haiba do pi de dugi maram do mana munde aina khala tawjei mare ba aina kai noina khanba do pi di se aina di khanba aduga madi bop ka phuraga yon mami na ko khangi ne ba kar mana haw ga da ge ka ha do sigi taru se sathi na hawra ma jane khanba do product to ju pare ai di khanba ai de ba mapa di haiye khanba ai di sina haw ni sina haw roi ka ai do ado ai di khanba ka hai de ba ado bu nu pa sina pirak pa do yam phare ado aina hawjik cha di mamang da koi naw pi sina bara pamja ba se ba ngarang na sangom gi tawre watermelon gi su sabani na me lok khu ni kai na khandre khanau kana ni kai na aying bata thakning gara bina nungsa sare de aduna tarbuski si ama ice cream barap chup na bagi hayeng ajikti sanda tare nung thang am le ma de hayeng ayukta sare adum thakpa yani parung ga ja ge ai jini adu am sati na thumme si gi machu su yam phajare su ki ni kai chang kaino taw gadra na aduga ina khara di khoktoga grinder jar da hapchale ta khairaga ikum komida bara tarbus ke ka di ko sumai aying asa ngale ga nong chuni ngale ga sani sumai aying mamu thaksan tawbasina ko narakada na ki budi ki ko machani ma pandai leiraga cold drink ga thagu dei sarwa na khallaga ko machu di phajara banina food color ke amta hapta su yar natural ni da sidi adum layura pore grinder da ta khaire aduga thumsu yam thumme do su ina barab oina kaino tawbagi di ke hani chupagi di katang thumbana haunai na adum chamas amaga makhai chini khara budi hap kaya na khalle ba ko ando se phajana ina sumaina kaino to thopani maru su yaure ta khai grabani na tum kaya ni kup pa su yaure kup ta su yaure seng na ina west ama yaudre da maru sitani aduga loire barap chupani hayeng di sahar bu mata di yang asing bagi narak pai wakan gam ta khan de thakning chup nya ba thakning ya ba hekta ing ba se akoi naw pi di kai nga taw de ma de freeze ta ising thamme aduga ising do thai ni aina sumaina chama sama makhai kakte chini di hape thumbu di thumme ba do so amuk hena kitang barap oi gra di thumba hen hauna ba ge na tai di kari gumam ta hap tare machu si ko phaja si asang akoi gi kitang ngang da ba do di phaja ba wa toine ba aduga orange ki su thakpa yai orange leira di orange ki na sumaga machu do phaja ba wat kedra khangdi bazar no me to ina muk ina pi chatri mang de taw tare ma su am pam na thakpani na pam jabani na ne anduga aise yam hairaba jane khoi gi semu ba khodingi hen na ga le haure ka haiba do oide ba chap chana
ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯄꯤꯁ 6ꯀꯤ ꯀꯩꯅꯣꯁꯦ ꯆꯞ ꯆꯥꯅ ꯑꯗꯨꯝ ꯀꯣꯟꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯃꯣꯜꯁꯤꯒꯗ ꯍꯥꯞꯄꯗꯅꯦ ꯑꯗꯨꯒ ꯁꯤ ꯃꯊꯛꯇ ꯀꯩꯅꯣ ꯑꯦꯂꯨꯃꯤꯅꯤꯌꯝ ꯐꯣꯏꯜ ꯊꯝꯖꯤꯜꯂꯒꯦ ꯑꯗꯨꯒ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯏꯁꯇꯤꯛ ꯅꯞꯁꯜꯂꯅꯤ ꯁꯤꯒꯤꯗꯤ ꯑꯗꯨꯝ ꯕꯔꯞ ꯀꯩꯅꯣꯅ ꯇꯧꯔꯅꯤ ꯑꯉꯥꯡꯒꯤ ꯁꯪꯒꯣꯝꯒꯤꯗꯨꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯔꯦ ꯁꯪꯒꯣꯝꯒꯤꯗꯨꯗꯤ ꯐꯖꯅ ꯍꯥꯎꯈ꯭ꯔꯦ ꯑꯗꯣ ꯁꯤꯁꯨ ꯍꯥꯎꯕꯅꯤꯗ ꯋꯥꯇꯔꯃꯦꯂꯟꯒꯤꯁꯤꯅꯦꯅ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯐ꯭ꯔꯤꯖꯇ ꯍꯥꯞꯆꯤꯟ ꯊꯝꯃꯝꯃꯒꯗꯤ ꯍꯌꯦꯡ ꯁꯥꯔꯀꯥꯟꯗ ꯊꯛꯄ ꯍꯥꯎꯔꯅꯤ ꯅꯣꯡ ꯆꯨꯔꯦ ꯊꯛꯄꯤꯔꯔꯣꯏ ꯑꯗꯨꯝ ꯐ꯭ꯔꯤꯖꯔꯗ ꯂꯩꯖꯔꯅꯤ ꯏꯪꯕ ꯇꯥꯔꯗꯤ ꯁꯥꯔꯗꯤꯀꯣ ꯖꯪ ꯖꯪ ꯂꯥꯎꯕ ꯃꯇꯝꯗ ꯂꯋꯥꯏꯒꯁꯦ ꯁꯥꯏꯌꯦꯕ ꯑꯗꯨꯒꯤ ꯃꯇꯝꯗ ꯊꯛꯑꯗꯤ ꯍꯥꯎꯋꯤꯗꯅꯀꯣ ꯐ꯭ꯔꯤꯖꯔꯗ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯒ ꯍꯌꯦꯡ ꯅꯨꯡꯁꯥ ꯁꯥꯔꯗꯤ ꯊꯛꯄ ꯆꯥꯕ ꯆꯨꯞꯄ ꯎꯞꯄ ꯍꯥꯏꯗꯨꯅꯤ ꯑꯗꯨꯝ ꯀꯩꯅꯣ ꯄꯨꯝꯒꯗꯕ ꯅꯠꯇꯕꯅꯤꯅꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯆꯦꯠꯁꯤꯅ ꯍꯧꯖꯤꯛ ꯈꯥꯏꯔꯒ ꯈꯔ ꯆꯥꯟꯅꯔꯅꯤ ꯑꯩꯗꯤ ꯀꯩꯅꯣ ꯆꯨꯞꯄꯤꯌꯣ ꯑꯩꯉꯣꯟꯗ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯁꯣꯅꯨꯁꯨ ꯂꯥꯛꯑꯕꯅꯤꯅ ꯁꯤꯒꯤ ꯙꯨꯞꯁꯦ ꯏꯇꯥꯅ ꯍꯥꯞꯄꯤꯔꯛꯄꯅꯦꯕꯀꯣ ꯏꯇꯥꯅ ꯃꯥ ꯌꯨꯝꯗ ꯃꯁꯥꯅ ꯁꯦꯝꯖꯕꯅꯦꯅꯅꯦ ꯑꯗꯣ ꯁꯤꯁꯦ ꯃꯁꯥꯅ ꯁꯦꯝꯖꯕꯅꯦꯅ ꯄꯤꯔꯛꯄꯅꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯙꯨꯞ ꯊꯥꯔꯒꯦ ꯑꯩꯅ ꯁꯣꯅꯨꯅ ꯁꯟꯗꯥ ꯈꯨꯗꯤꯡꯒꯤ ꯙꯨꯞ ꯊꯥꯏ ꯑꯗꯨꯅ ꯁꯣꯅꯨꯅ ꯆꯨꯔꯤ ꯃꯥ ꯐꯨꯜ ꯗ꯭ꯔꯦꯁꯇꯗꯤ ꯌꯦꯡꯍꯜꯂꯛꯇ꯭ꯔꯦ ꯃꯥ ꯈꯨꯗꯩ ꯁꯦꯠꯄꯁꯦ ꯃꯥ ꯏꯀꯥꯏꯌꯦꯕ ꯑꯩꯅ ꯍꯨꯔꯥꯟ ꯂꯧꯕꯗꯅꯦꯕ ꯑꯗꯣ ꯌꯥꯝ ꯃꯅꯝ ꯅꯨꯡꯁꯤꯕꯩ ꯋꯥꯅꯤ ꯏꯇꯥꯒꯤ ꯙꯨꯞꯁꯤꯁꯨꯅꯦ ꯑꯗꯣ ꯃꯥꯅ ꯀꯔꯤꯅꯣ ꯌꯥꯝ ꯍꯥꯏꯔꯛꯄꯅꯦ ꯁꯦꯝꯃꯤ ꯏꯇꯥꯅ ꯁꯦꯝꯃꯤꯅꯤ ꯍꯥꯏꯗꯅꯅꯦ ꯑꯗꯣ ꯊꯥꯅꯋꯥꯏꯅ ꯄꯤꯔꯛꯄꯅꯦ ꯍꯧꯖꯤꯛ ꯁꯣꯅꯨ ꯙꯨꯞ ꯊꯥꯈꯤꯗꯣꯔꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯊꯦꯡꯀ꯭ꯌꯨ ꯏꯇꯥ ꯙꯨꯞꯁꯦ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯔꯦ